Kurunzari, Ming Tabris Mutaram Nochari, Nasimaru Pauda, Bolero Aman Loka, the Tassin with the Mio and Siri, Amana Arubo Pibum, the Lakanagre. Lamdamasiki culture, Nangabahana, the Pisina, Achawatang, Lori Haina, Ipsagi advisor, Ibotobi Kumana, Fondokre. Amadi, MPP give fund Lana Season, Akibalate Haina, Hana Party, Siki President, Wedamba, Umanandana, Fondokre. Mapunga Pau Pizari. Bolero ama lokada tasin madamio any siri amana arubo fibum that like an agree, Todo sing a sinutil Pumadiga Minitara, Mangarum Chapamatamda, Ketel Manbi Police Station, Yimanung Janba, National Highway Kuntatareke, Nungdora Manaki, Sinam Kul Mayage, Aruba Lok, Amada Tokibani, Todo Aduda Lekitavamio, and Yimanunda, Sagoban Terra, Lukram Neratagi, Lukram Pritam Kowamio, Amaya, we have a Kamangamle, Mark Manitrongi, Technical Assistant, or in a Tabuk Towamio in Haidi. ISTV News na Fongba Pau, we metung in a Lake Tabamio, and Yao Namakoi, Bolero, Amada, in Faldagi, Tamelong Tamna workshop, Ama Yao Nava Jacki with a live of Tibet, Todo do Toki Beni Haidi, Makoina Tonglopa, Bolero, Adu, Sinam Kulmaya, the Leva, Lok, Amada, Fit, Jamagan, Kairom, Luba, Mapam, Amada, Tasan Kibani, Matokaram, Makoina Toropa, Bolero, Adu Lokada, Tasan Kibano, have a Jabzaba Kamangamji, Todo Topam, that Tamelongi, MLA. Jamhandun Pame, CRPF ki musing Tarasuba Sam Rafas ki Kangbo Amadi, Manak Adwaita Labor musing the Junction do not locata gate, Gari Chinkapayana, Asopa Amadi, Asibasing Lokaki, Solo Bamu Edu Hospital, like a Nagre, Todo Sigmatanda, Kaitel Mandi Police na, case Ama Lokatre. Lamdamasiki culture ngak na bohona badan na pising na ajobo tawdang lauri haina ipsagi advisor ibotomi kumana fundokre wa pharmacy kay sampata leba janura lamchingnan kangaipaki kun suba mabu kumon tawrong madi lena na pangthobo tawram damhana fundoki bani tawramantu da CLK ki president TS tampak lema chanu kanglamai ki president Wailerik lema amadi kanglai imaluk ki president RK sanahan bisu tawroma pusing wena sarvya ki special invitee oina wangang ki bai ipsagi president Johnson na lamdamasi makhakaya gi thodo wathok toina thokpa lamdam oibana miyam na punsilaga thabak taw hariba wafam asi malem gi oiba oina ladiba doctrine amata dagi makada oithokpa yaroi Housing Manipuri Toliba Draki issue Tungi Mirol Tumna Mangwiabe issue Oibana Miam Puna Mayok Naba Honaminasi Fondoki Sikogi Vice President Kunai President na Kunai ama Semgat Pada Nupi Sing Semgatana Afabo Kunai Obiyaroi Afabo Nupi Semgat Pahabisi Mogi Sing the Jalabasing Semgat Pagi Mahota in Kalaliba Nupi Machasing Hana Semgat Kadabani in Kalaliba Nupi Machasing a Jalibali just has a sing Asina Manipuri Tungi Libo Kari Oigatagi Kalubada Jamana Poi Hiramasida Janura Sing Semganava in Katkiba CLK Ajawatodang Lahoni Fondoki Ganglamaki President Lady Lemana Lamdamasi and Lupkayama Sinkangana Toralibazi, Tongan Tongabe Isuke Lebedagini, Manipuragi, Armed Forces Special Powers at Lotona Bamadi, in a land permit Jana Hanabahana Miamna Puna Kongjang Sansiminaba Matam Oide, High K. President Tabak Lemana, Ilisima Jamapan with Drahum to give March Kitankumato, CLK, Linka Kraba Matunda, Nasifa, one to be Obi Singila, Lamchat Sazat, Fazanaba, Sento Lambil, Hanaba Amadi, Nat Kalchanga, but Tabak Toronka, Pangtopa, the Natana, Lebaki, Eva, Joe Isuke, the Saruyadana Lali, Fondoki. Chief guest on a Saruyakiba H. Ibotomi Kumana, Jing that Fibum Swatana Lady Banubi Oibis, Singi the Mug CLK na a Jobotodang Lodana Mimana Naba, Taudang, Lohaningi, Jingmitami, Tuna, Chakwat Minadana, Manipur Chakwat and Yaroi, Manipurgi culture, Nupi Oibis Singna, Ngakli, Tundasu, Hena Jauna, Taudang Lobi, Hana Pil Tauki, Lunana, Gender Violence Kimatanga Wafunga, Fundoki. Jumpa lama leba matung seda lupa le matung seda lupa singa seda lupi de orpa gender balance lupa le lupi de orpa masih apa yang tahu masih kata beda lupi da orpa sudah habis mana na laiba no mamon lupi da ni to boleh kang na silai aduh Manipur jadi masih thak yang hantai macam ni apa seda jauhi hadat lah pun seda awun pun ki mazang si yang pikna apa yang banina masih kali payah kali aduh masih di awun posu apa hidangan belum dah jauh dekat jauh dekat ada account dah bandar asuhat dekat kahar bersumba asal condition hajat darko masih condition yang laku masih hidangan masih mentangga handahan lagi gender balance masih hasil laku lagi asal thadang goi sen kita handahan ini Hana MPP gi luchingbo edamba myo kharana MPP gi fan lana season abani haina handak media da MPP gi luchingba amana phongdo ki ba wafam adu yumfam yaw daba aramba wafam ni haina MPP gi president edamba S Umanandana ngasiman pu press club ta pangtho pa paumi singo una bada phongdo kre pawi me famadu da MPP gi general secretary organization edamba maniton amadi media in charge edamba hemanta susarya ke
Manitona Fondokibada Hana Topurama Musina Makogi Matanda Pangtopa Tabakudima Party Kitchena Kangon Matungina Pangtokibangatari Masida Kanagumba Matana Sielana Season Nabagi Kudung Java Late Haiki Umanandana Fondokibada MPP Asi State Party Evana State Asida Party Asi Mapangal Kakatanaba Mahaki Matanda Tonga Tonga Bakong Kaya Lokaki Mahaki Matanda Kanagumba Matana MPP Gifan Lana Season Akibagi Wafam Late Haiki. Under the MPP statement of account Putopada, I get to meet Pale, Makoyisu, Ming Pale, Chitona party sent to Maramda, Hazadaba, Mumaitaba, Wapam Kara, Jalibat Hasigi, Taramada, of the Karada, Polakibado, Koyam Maizadi. I am also a General Secretary now. Aduba, party, Manaba, sent to me saying about Tabakam Tokipilaki, Adu Maizabadi. President Sobatir na ado ay umayte ay tunamagi umay pagpupik bedo ado ay amasum ay koy na malito na amasum ado na kagatari. All Manipur Football Association Amphagi General Secretary Yauna Office Bearer ahom resign tokiba adu pripag pro na amuk hana Kantha Biduna Makoy ahom resign tahon kibagi khongthang adu withdraw tobiyo haina Amphagi President A Santosh Kumar na appeal tawkre wafa masing asi polo ground maning dalaiba Amphagi office te pangthokiba pawu mifam amada haikibani association asigi executive council ge members sing yauna pangthokiba mifam aduda Santosh Kumar na makha taraduna tha asigi tang 13 da Amphagi secretary L Ranjit Roy assistant secretary Jotimoy Roy amadi executive member S Amutombi bu resignation tawbagi ayaba pinaba khangalaki Resignation Tawbagi Maramna English Tarani Twitter Manipur State League match fixing Tawi Tawde Habigi Matang Handa Kerala the Panthokiba Santosh Trophy Asonba performance Amadi held ground Dani Haike Mana Makatara Duna resignation Gi Ayaba P. Drabadi Makoy Ahum Taduroi Dabagi Fibam the Labana Executive Council Gi Ayaba Yautana Amphagi Constitution Apiba President Gi Satina resign Tawbagi Ayaba PK Houzik Amphagi development kaya laibana makoy da pidiba dandi sing asi pripag pro na kupi gani haibagi asa tawi haina A Santosh Kumar na makha taraki. I accept the also ekoi UG group sing si leader sing si mong merin yang tawa mari leba amusung wakar ni pirap leba miu ngaktani na soidena maki pidiba dandi asi withdraw to kini haibagi yang siapa Hazazaba, Amaga Roman. A position to Hazazari Makoina Soidana Maki, office bearer, Ani Amazon executive member, Mamakoy Umda, P. Setemasi, Soidana Maki, we don't already have a position in Hazazari. Maramdi Mokoi Singagi Magon, they have when a Kuri, Mams, Amagirani. Aduna, Maram Oidana, a resign. Senapati ki Don Bosco School ki Mahire Amabu Manga Suba Sam Rifles ki Fact Recruitment ki Aron Banam Taki Lalong da Tuanduna Hyderabad ki Army ki Defense Academy ni Haiba Mafam Amada Kauraga Sel Lautona Bohana ki Wato Asitara in Lofum Tode Haina Aina Tikraba RPF ki Secretary Publicity Robin Kumana Tador Kuchero Lamana Hairi Bharat Lanmi na matang paring na chathar aron balalong gi manungda sasinaba Assam Rifles lawba asisu anoba makal gi ama oire mahirwe ama bu thajaba yaba document amade phone number pisinduna kauraga namthak tawduna sel lawna bahona ki ba fibam adu lanmi singe yamna luzada thawoni karigumba mahirwe aduna na thotuna chelapa ngamdaba tholobadi namthak langda thuduna mapunsi ma ki ba yari asiguma thodo asiba mangda su tholamba yabagi oithopa yamna chawna leiri thodo asida khananingai oiribadi lamdam asigi inkhalaliba masama ufoba nauriba mahirwe tat tawduna thajalaga Manipur gi bapanda punana ba honaral mepa asi karigino Assam Rifles khalan gani haiduna sesu lokthok piraga mapalamda puraga hakchangi kaya sing heart liver meat lotholaga yonga doribra habisi thajaningai ni lanmi singna Manipur tampakta civic action program kudingi we are the friends of Manipur peoples aduga chingi lamdamda friends of the hills peoples haina thonjaba asigi wan thoti group of Manipur peoples and hill peoples haiba chapmane lanmi sing asigi friend haiba wahai thajabidana makoidagi lapthongna leibiu amasung lamdam asida leminari ba ichil inaw ekoi amata oina punsinaduna Delhi bandit amasung masigi lanmi sing maithiba piduna ning tamba purak minarasi hairi
Class 10 amadi 12 ki parikya sing da thokiba thawdo sing ururaga mahiri sing da santi oina mahi tamada akaiba pibagi wafam thokiba asi All India Students Federation Manipur State Council na nunamba fundorali Ramlal Pol da taba council gi parikya thariba mahiri amabu tanthokpiba aduga amuk tanthoktre habisi taba nuai taba wafam ni council na flying squad thaba tarabasu mahiri sing bu school da ningthina takpi tambiriba senda lambi tawdaba oja sing bu train tawraga thaningi mahi tamzariba mahiri sing da santi oina mahi tamada akaiba thoan danaba AISF na akamadabi tauri Music Therapy Healing Through Music haibasida nomugi oiba national workshop ama Chamber Hospital Thangal Bazar da pangthokre Council for Teachers Education Manipur Center amasung Yoga and Nature Cure Center Chamber Hospital Imphal na sinkiba thoromadida Manipur University gi History Department ki Professor L Kunjesori Devi Chamber Hospital ki President Mohendra Patni Council for Teachers Education ki International Secretary General Nilima Vaigavati Manipur University ki English Department ki Professor I Gambhir amasung Ning TV collection gi proprietor NG Bimolata Devina Thoromapu sing oiki miyoi ke ana saru yakiba workshop adada wanga kiba sing na phondona kibada music habisi miyoi beda changdraba yadraba machak amani masina awaba kaya ngahak tang pothabada mateng oinari Nilima Bhagavati na haikibada miyoi bagi hakchangda anaba kaya lerbasu music therapy na fanba ngami thabak ama tawbada music tarbadi thabak tawbagi awaba leiroi haina phondoki You just do the own therapy. I got in therapy because for the last 6 years, I've been practicing it after the death of my husband when I became very depressive, that it is an alternative therapy. Music is an alternative therapy. Disaster Management and Rescue Operation ki matangda nomugi oiba comprehensive training program ama ngasi Caesar Hospital and Research Institute ki auditorium da pangthokre National Disaster Response Force ki makhada state ki Relief and Disaster Management Department amadi Caesar Hospital and Research Institute na kusam na duna sinkiba training program aduda resource person kayana national calamity thoropa matamda matawkaram na miyamna mayuk nagadagi habagi matangda wangangki Nong ningtina chudriba fawbadi kongba turel dagi lanai miyoi singna engine season aduna ising chingba madi nga fabana chingba thabak phumna mak thingde haina net ongpana thador pajero mana khangalali miyoi kharana turel asida yumge outlet sing thadarali ba madi amoda kai lang tharali ba asi khudak tagi lemna ba hairi Malim gi thakta pangthopa International Day of Forest ki thorom Manipur da supangthokre forest kansi haiba kholauda mahiri singna rally amasu chakre Save Forest, Make a Green Manipur Habitat the Forest Department is in the Irigung High School ground the Pantok Vetoromada, Imphal Iski Jila Parisaki Adaksha K. Tombi, Forest Department Central Circle Gate Chief Conservator T.S. Mohendra Pratap, Kairao Gram Panchaki Pratan M. Ramesandra, Central Forest Division G. DFO V.K. Dino Kumar Amadi, Ate Miyukiana Serviaki, Wanga Kibising of Fondona Kibada, Umang Wamang Potokana, Ekoi Miyuba Amadi, Jiba Panbising the Amangata to Ali, Masi, Ngautonaba Equina Umankan Matautai, Imphal Iski Adaksha K. Tombina, Masigi Mirona, Umanka Laudrabadi, Chehikari Matundadi, Pritibida Jiba Pamba Matalera Loroi, Umang Wamang Yokatada, Ekoi Puna Tabak Tominasi Haiki, Tungda Adaksha K. Tombi, Chief Conservator T.S. Mohendra Pratap, DFO V.K. Vinod Kumana, Mahiroi, Chahumna Saru Yakiba Cycle Rally Amasu, Lamtaki. Manipur State TV Society na Sinduna World TB Day Gamari Lenana Zero Death from TB in My Lifetime Hybrid Team That's State Level Sport Pending Competition among us Wangkai Assangbi Community Hall the Pantokre Class 6 to 10 Fabu Manung the Labam Harris in the Saru Yaduna Pantokiba Pending Competition Adu Gamari Lenana State TV Officer Dr. R.K. Laksanana Ngasi Pantoliba Competition as State Asida Society as in a Pantokiba TV Awareness Program Sing Miamna Kaya Miamna Vap Tarabagi Haiba Kantona Bagi Pandam the Pantopani Haiki We perceive the game TV Evelina, Maru Namutalasi, TV Anaba, Masi, Anaba, TV Anaba, Hello, CFC, or health sector, putting on the Simon Praja Punama, the TV Nare, Lady Putamaki, Matamtan, Jaksava, the Maru in the private clinic, the private practice, Mayamna, Magi de Lagua, Anaba, Punima, the Sakagi, RNTC programs like the regular Lemna, Vijaba, Mutulema, Dion Java, see Mayapuna, Amatuna, Sanaraga TV, and ask Hana, Mayam is visiting. Ngasi World Poetry Day gi thorom JN Manipur Dance Academy da pangthobagaloina na masak naraba aiba Laisam Samarendra da Gopal Sharma Award biduna ikai khumnakre hariba award asida lupali singtara citation amadi memento yauri sahitya thopang lubna sindana pangthokbe thorom aduda eminent personality Ratan Thiam Susar Yaki Manipur University gi oja TS Ratan Kumar na Laisam Samarendra na laurakiba thaudang kaya gi matagda wangangki
masang naraba miyo asi fagi puba kabi amani mahaki wai singda arthali sing loinaba kaya wareng sereng sing paba matamda khangi phungdoki ngasigi thorom aduga mari lenana laisam samarendra na iba sereng kaya miyo kyana pathautuna marueba saktam oiki Amaramda World Poetry Day Celebration Committee na sinduna thorom sing asi Manipur Press Club ta supang thokre thorom aduda Professor N Khagendra Y Ibom Jamadi RJ Meitei na athoiba mitungne sing oiki thorom aduga mari lenana Y Randir Kumar na aiba kaya na iriba sereng wareng adu miyo kyana paraga makhoi gi society aduna karamba thakta leidibagi habadu khangbangami aiba kyana samas amabu karamba maikeida chumna chatlibagi natraga lana chatlibagi habadu ningthina phongdoktuna iba ngambana samas amabu awonba purakota aiba singi achoba thodang lei haiki Marifu humdoi subat lamda thabum lining mifam apopa chahirol marifu humdoi gi thorom numit ni chumna haila kandi gi hauna sang laisram khunda pangtholagani haina apopa marup sanglena kangabam nekai daleba SDJM High Secondary School da pangthopa pawi mifam da phongdokre pawi mifam aduda apopa marup sanglen singjamai akampat ki Secretary General T Kuber President and Puthibayang mari lena bisinga sarugya ki Managing Trust ki and Jawbana haikibada englising machamapan kuntrada Nauria Fulona lamdam asigi ipai pu singi kubum hanjinanaba lamda thabum mera thabum haina khaidotuna thamlami hairi lagliba Mars ki tang kutaret amasung kunipan asi lamda thabum ni hairiba numit asida lamda thabum lining mifam apopa lining gi chanabi pathakui matung ina pangthokadoribani masida ningthole sembasana jawba UCM amadi MNF yauna tongan ba sanstan kya gi miyo sing saru yagani Mars ki tang ku manga dagi chatlaga April gi tang anida Imphal da halakadoriba khongchat asigi manungda kanagumba club sanstan amatana ban amadi general strike tobiganu hairi tarik kun hondoi digi koi sidai sakatpa hogani koi group ama aduga kunga manga dasu koi group aduga kun taruk dasu koi gi mathang koi group ohum se mathang koi chatka da hairi ba kasargi thauramasida ban blockade na singba karigumba khangi ayat pamde pibi ganu karigumba tawda da tawragasu madu lebaki singumba siraba tanja sigi kone sakadriba thauram sigi namakta masida komthok piu haiba wafam sima lebang mayam da aikogi print media electronics media gi kuthang da koina haijeri Prevention of trafficking of girl, child and women for sexual exploitation habisigi matangda state level workshop among asi Khumanlapak Youth Hostel the Pangthokre Bharat Sarkar ge Ministry of Women and Child Development ki sponsorship makada Society for Progressive Development Kuraina Sinduna Pangthoki Bataram aduda hana MLA Oiramba N Biren Singha amadi Imagi Secretary S Radhapriya Susarya ki miyamna asigumba workshop amadi awareness program kaya pangthokpana miyamda gyan lausing piba ngamgani nupi angang singbu lalonbagi thabak asi aina yade khangnabasu ajawasang singyawna thabak asi chathari haiba wafam wangang kibasingna phongdongna ki loinana asigumba crime asi organized oiba makhalgi thawong singni karisu khangjadriba angang singbu free education pigani haiduna atopa state singda puraga lalonbagi thabak chathaba asi miyamna cheksinba mathau tai haiki Kakching City Block ki manung chanba Wangu Gram Panchayat ki ward number 13/3 amadi 13/4 ki manung da job card holder singi famam thokpa senfam sing suna PB tre haina pen da phungdorali ward ani asigi job card holder singi oiba mi famama ngasi Wangu tera makhale kai mandop ta pangthokre mi famadu adudang wanga ki bisina phungdona ki beta Wangu Gram Panchayat leriba job card holder singi khusuman matlabadi Gram Panchayat asida REGS ki line department ki thabak thorom yamna pamna dre mamang chahi ki September thada ward number 13/4 ki job card holder 186 ki dama lupa lak mapan lising yang khai mapan chamriga umura mari asi kai thokraga job card holder chatre kamar fudrada sumna tangi lupa lak ama lising nifutaruk chamapan ga nifukhak yanthoki mari lenabo authority na athuba matamda yang simiduna job card holder singi famam thokpa senfam sing phangan biu haina phongdona ki Kiran misi matangda marik chumba inquiry tawduna general sing dandi pigadabani haina Pangal Manipuri Muslim Political Forum Manipur na hairi misi asina maram oiraga nakal amatagi pamdaba thawdok thonana basembiganu low court ke asingba while adu pumnamangna ngaiminasi miyamgi oiba punsida santi kairakadaba thawong amata tawbidanaba praja miyamda appeal tawrali amaromda Fabak Chow Young Muslim Development Association na Kiran Misibu condemn tawba phongdorali asigumba thawdok matungda amu hana thoktanaba sarkar miyeng changbiu JC amadi imung manung na changsilapa khongjang khudimata club asina sabakani hari Muslim Advocate Legal Services Organization asu misi asigi matangda changsilapa khongjang singda sabakani JC amadi miyam nasu democratic oiba khongjang changsiminasi haina appeal tawrali JC na changsilapa khongjang da Yuko Suko Niuko amasung Siukon su saruk yagani hari
lamdam asida khundaminari ba kanglu khudimakta kanglu ki irang thoktana ba honaminasi haina khangalali amarobda misi asigi matangda tonga sandoktana ba nipko na apil taroli kiran gi mihal asi malem da lediba mina taroi da balam chani lekhidrabagi imung manungi awabada nipko na sarwyari haibagaloinana furuma segi manakta nuaitaba thodo wathok thondana ba nipko na lebak miam da apil taroli England ki Royal Maritime Auxiliary Services da Lieutenant Oiba Maitei Maja Robin Singana English ni Taramatoi da Afghanistan da Yengnaba Singa Mayuna Kibada Mahangna Taukiba Tauna Faba Tabak Singu Singthaduna United Kingdom Sarkarna Gallantry Award Piragani Hairi Tongzu Part 2 dagi kiran lekidabagi matangda ngasi Konuma Public Ground da Konuma Komlakhong amadi Fabak Chawgi Miyoy Kyana Sarwiyatuna Miyamgi Oiba Mifam ama pangtokre Mifam aduna warep kaya lokre warep kaya gi manungda kiran misida January-ba Konuma awang lekai da leiba Mazaudin hariba Miyoy asi lamdam asidagi matam chupagi oina tanthokpa misi asida January-ba Miyoy sing matik chaba dandi fanganana ba honaminaba JC-na loropa warep pudimak saruk yaba habina chingwa warep kaya lokre Ngarang ayuk Manipuri University Contractor Association gi President Oiba Singzabai Chinga Makha Maisnam Lekai da leiba Rajendra Hawam Chagi Yumgi Thongal da bom ama thamlamle asiguma thodo ase amuhana tawbiganu kanana kari damak torombano habatu sengdopira uhaina Manipuri University Contractor Association na thadropa cherol amana appeal tawrali Driver Thokchom Kiran Bohat Kibagi Matanda ngasi Faiza Leitong Thongju Part to the Civil Society Organization Meitei Pangal gi tonga tonga ba Apex Body Sing yauna apun ba mifama ma pangtotuna tonga tonga ba warep sing lokre mifama duna thodu asi Civil Society Organization khudimong na pen ba phongtopagi warol media da phongtopa thodu asi da chenabadagi faraba MD Salim amasung Sabirbu akan bacherak piba loinana tha amagi manung da judicial inquiry tonana ba maralebe singit lan thumsing matpa loinana makoina leiramba inkol da integrity pillar yungba mihat asida MI Khan kairau makting dagi nakoina na chenaram babu mifam aduna kanna yaning da ba phongdoraki miyam gi mifam aduna kupna khanara ba matungda hauji chathariba general strike asi hayeng nongyai fawba komthokpa haina yanaki JC gi convener Dr TS Chandramani na mihat asina pamdaba thodo thoktana ba muslim gi tonga tonga ba organization sing amadi civil society amadi lamdam asigi media na ajoba thodang lobi bagi dama thagat pa phongdoki hayeng nongyai fawba komtholiba asigi manungda miyamna lawriba warep asi sarkarna thabak oina pangthoktrabadi miyam ga loinana makhata na maraleba singbu akan bacherak pinana ba khongjang changsingani hairi makhoi maran matum sing mat adu makhoi lam sing ado maitai amadi muslim anigi integrity pillar oina madu installation tawba manga subada Muhammad MI Khan Eli Islamuddin sahi yakai manga ru surba kairau mating lakai degi mangna na koi dena hairiba thokdok asida chenawagi dama ngasigi apun mamifamna khwaidagi sathiba mongda condemn tawba aduga taruk subada Hariba accusani Muhammad Salim amadi Muhammad Sabir si fasi tawanba aduga madu yanabagi damakda judicial inquiry ma thamagi manungda madu pangthohanba hayeng gi nimit yungba hayeng gi ahing pawda hariba ngasi sasariba general strike si komthok le habado convener amana mayamda appeal tawjari Sajkiba tang taramapan gi nimidang pung 3:30 kuntarom chapa matamda Imphal East Commando na KCP MC gi khangimam Vagejit Meitei LS Inau Chekun ga humdoi lausang khong me lekai dagi mio asi kongpal kongkham lekai tutu pharmacy mamang dagi fare haina Imphal East ki SP na thokpa jerol amana khangalali Manipur State Archives da Deputy Director oiba Dr K Susilana ariba Meitei manuscript ki matangda British Library da wangang nabagi damak ngasi Imphal thadokre Singzamai thong wangmadagi kongba taba lambi asi contractor na tha ahumgi manungda semjinba loisingani haina thajaba pikrabasu ngasi fawba thabak nitina paikhalakte haibadagi lamdamadumgi miyamna ngasi pungkhara labi thingzinbagi thabak chatharuri khongban mangjilda leba Oriental Club ki miyoi amana phungdorokpada hariba lambi asi Works Minister gi manau nupana thika lawba mafamne hairi miyamgi interest khangna thabak paikhalaktrabadi makhata na club asina miyamga khusamnaraga atai khongjang kyasu sangsingani haina Tauromba adu contractor masana hayeng tang punithoi dagi hauna lambi asida koilas thabagi thabak paikhalagani haina thajaba pirakpadagi lambi thingba yauna hana changsingani Tauromba khongjang pomna ma handole hairi Nature na akoi miyo beda piba kana basing asi chapsana miyanda khanganana ba game ama ngasidagi Bisnupur district ki ngai kongkulen da hokre Manipur Science and Technology Council amadi Community Development Organization ngai kongkulen apuna sinduna pangthok betharamada Master ki Director TS Sundarnath Loktak Project Dispensary ki Deputy CMO Dr. KK Singa yauna akang ahi kyana sarwya ki
Numit Marini Chupna Pangtokadaba Game Asida Mahiri Tarataro Amasung Guide Nipan Punamui Kunmarina Sargyari Tarongi Chief Guest Akiba Master Ki Director Sundanana Nature Ki Kal to Guide Dabamong that Science Sakwat Hangatabanati Nature Gi Masagi Lejariba Pibam Amadi Mo Mato Asi Ngang Semganaba Honabada Science Chawatodang Logadabani Haiki Science chocolate matungina nature the sum kind of product some kind of product was nature kind of the yellow. Nature kind of a science kind of sulay. Science is for people, science is for nature. However, from the Changan Ragadi, I science and nature against the work or Ragadi. Madu Libiaro, Obiaro, Heavy. Ngasini midang Chorana Puntare Kaminikulom Chapamatamda in Falkangabam Lekai the Labor, Tombra Robin Kowamio Amagi, Yum Kango the May Chakre, May Chapagi Tabak Adu, in Fal Fast Service Kit, Tanker Mangaram Season Aduna, May Kanbagi Tabak Chataki, May Chakiba, Yum Adu, Milena Daba Yumni Heidi, May Chapa Aduda, gas cylinder Pokaiba, Manba, Ahoba Makol Ani, Yamnataki Heidi. Fire service na matam chana may kanbagi tabak chathabadagi makhatana amangata thokadabadagi kanbangam hore hairi Manipur Nursing Council gi makhada English tarani thoigi December thada pangthokiba JNM amadi female health worker regular examination gi fall haidole hairi lamphel pata leba medical directorate gi registrar office gi result set low raba yagani haina Manipur Nursing Council gi registrar na thokpa cherol amana khangalali hauji sanabagi pau Ngasigi sana bagi pauda laluba April gi amadagi AFC Women Asian Cup qualifying round gidamal All India Football Federation asinduna senior women national coaching camp Pune da pangtolagani masig damal state asigi sanaroi tara report tawrana ba khangalali Luang Popa Cricket Stadium da chatareba MCA Allied Group League ngasi sana kiba match da Cyclone na Riyang Star bu run nipan da toikre match asida Cyclone gi Homen draw na wicket ahum lodana man of the match takre hayeng YAC School amadi YWC laktabal adina sanaragani Infal da laliba April gi nipandagi pangthokadareba kuntarelak shuba North East Games da saru yanabagi dabak Manipur gi football gi team lautokre khalaba sanaroi sina tha asigi kumanga gi ayupung mapan taba matamda kumanlapa ki artificial tapta S amutombi da report tawrana ba khangalali Laliba April gi ahumda Hyderabad ta pangthokadareba marirak shuba Fencing Federation Cup da saru yanabagi damak Bulum Doirak Shuba Senior Fencing Championship da Khankraba Fencers Sing Tha Asigi Kunmari da Manipur Fencing Association gi Secretary da report tawrana ba khangalali Silong da chathariba Dr. T. Au Memorial Football Tournament ki ngasi sana kiba match da Manipur na Sikimbu goal ahum amada maithiba piduna Manipur semi final changbaya pagi fibam da laikre ngasi gi match adu gi first half da Sikkim na goal ama lead tawduna chaki loina Manipur su first half da penalty ama fangki adubu Sohil na penalty kaubda Sikkim gi goalkeeper na save tawkhibadagi goal othoba ngamkhide second half da Manipur na goal ahum Chanduna Mai Pakibani Manipur gi goal ahum adu Imram na goal ani aduga inauto na goal ama chankibani panbeyai Manipur gi ahanba match da Tripura ga goal amamam da draw chaki tha si kulumdoi da Mizoram ga sanaragani Mapal Kangjebung da All Manipur Polo Association na sinduna chathariba Kumapalak Shuba State Level Men's Open Polo Tournament ki ngasi sanakiba match da Chingkai Hunba Polo Club A na Rup Kumar Polo Club B bu Panjal Taramathoi anida maithiba pikre anisuba match da Lamyanpa Polo Club na Tekcham Polo Club bu Panjal Nepal ahumda Kurai Polo Club A na Thangmaban Youth Polo Club bu Panjal Taranipal Marida aduga ESC Nohoipung na Nongchupana Polo Club A bu Panjal Taruk amada thoikre Ngasigi oiba ingasagi pau pizari ICAR lamphel patagi phangba pawi matung ina ngasigi khwaidagi saba degree Celsius kumapan dasmik ani khwaidagi ingba degree Celsius taruk dasmik ahum nusite yawba ising managi chang ayukta chada humudra mari nuthildana chada kuntraga tare nongjugi chang millimeter sunyani beslap tamaroi ba pamu kana pizari bolero ama lokhada tasanda da miyo ani sire amana arubo fibam da lakana kre Lamdamasigi culture ngak na bohana bada nupi singna achoba thaudang lauri haina IPSA gi advisor ibotomi khumana phondokre amadi MPP gi fund lana sizina kibalaite haina hana party sigi president oiramba umanandana phondokre ngasigi ISTV na pizaba pau mata sinjari eng tabidi bisu mukana khumjari